KNAB gi landada nupi ama yauna miyoi mari mafam khangdri naga misam sing kudak thadora kadabani ansam nan ayo angan badi ki hauraduna ngamkhai paringda leiba kamjong district ki wangli kaithel yauna namli amasum Z Charon sing khul sing Myanmar based over KNAB gi masing yamlaba kedar sing na bom amasum nongmai sitinaduna landarak thaudok sing gi manungda naga nupi ama yauna wangli kaithel sangjapam lorokhiba Burmese refugee singi miyoi ahum mafam khangdri hadi langla langjin phangma ngamdri naga nupi edugi maming Olina ningsen kawi ma kangpat khuldagi hadi nahan gi landa sida wangli khuldagi zingra ningsen kawa tangkhul misam amasu mafam khangdana manglurabane dubu mohakti ngaranu midang pung tareka makhairum tarakpada tekta kaidan halakhri ma KNAB na akan be etek satharam khiwa wangli kaithilgi secretary su oiri bani hadi maangna tekta kaidana mayumda halakhrabasu ma ki mayumdi etek satharam khiwa kedar singa sina maina tumna thadok lam hadi report amagi matung inadi nahan KNAB gi kedar singna khul singa sida satharam khiwa etek asigi mayokta NSN IM gi kedar singna su mayok na dunu khutona ki IM gi kedar singna makhoi gi mayokta khut tharuba haurubadagi KNAB gi kedar singa du mapam adu thadok sakhibani hadi thaudo aduda IM gi maikeda aso apan yaukhidrabasu KNAB gi kedar singi manungda kuki lol sokle haiduna launa bataki amasum makoina sien khiba lambi paringde I taramba thengnari hadi amaromda thaudo sibu all naga student association Manipur ansamna akan mamong yaning da phongtok pagaloinana nahan gi thaudo sigi manungsana KNAB na phadun pukiba naga misam sing khudakta thadora kadabani hadi makata na ngamkhai paringda leiba khul sing asida asiguma thaudok sing thondana ba state force amasum state commander unit ki personnel sing deploy tawduna central force sing maru oina Assam rifle sing lauthokadabani haina su demand torokni nahan gi thaudo asibu yaning da phongtok laduna etek mayuk na khipa khul sing asigi khunja sing na kamjong district ki asang khulena deploy toriba Assam rifle sing khudakta lauthokhi gadabani haiduna akan mamongda protest satakhiya sathawokre mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrang na ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba June gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oiriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani haujamak pau phobiro akhoi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Len 3 ni KNAB na phaduna pukhibi olina ningsen gi mafam khangdri KNAB amadi PDF singna nahan wangli digi pharaga pukhibi olina ningsen sai nipuga manga mapureiba lucky san ningsen ngarang phapa mahaki mari makhong khangmgamdra leiri hadi Myanmar ga taina bangam khaida leiba Kamjong district ki Kasom subdivision ki manungsan ma wangli soro amadi namli da nan KNAB amadi PDF na bom amadi numai kapsinduna landara khiba aduda wangli amadi namli da leramba Burmese kharaga Olina ningsen ga pharaga pukhibani hari mafam adugi hauji oiriba phibam gi matangna wangli dagi ti ramtharna nahan KNAB amadi PDF ki lanmi singna Manipur gi ngamkhai lansilalaga landara khibadudagi khunja singna Manipur gi ngamkhai lansilalaga landara khibadudagi khunja sing yaun relief camp da leiramba sing hauji wangli gi mafam amada punna lanjenaraga leiri makoina pharaga pukhibi olina ningsen hausik phawbigi oina thadorakpa leithri adubo Burma gi miyoi singdagi paw lobada olina yauna makoina phaduna pukhiba miyoi sing Tanan khunda thamli haina paw pirakbadi lei haina su makhatana phongdokhi mahangna makhatara dun hai ngarang ayuk namli outpost da police tara laktuna leibadi hawkhre atopa henba central force and state force lakpadi lekti loinana khunja singna ke asang khulenda leiba Assam rifles ta mafam khangdana leiba miyoi singi khungul linaba hairubada makhoi gi jurisdiction hen khrabadi upai leti haina phongdorakhi
ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯥꯖꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯂꯥꯛꯂꯝꯕꯒ ꯅꯣꯡꯉꯥꯟꯕꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯁ꯭ꯄꯣꯠ ꯃꯐꯝ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕꯁꯨ ꯍꯣꯠꯅꯈꯤꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯌꯧꯔꯛꯂꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯨꯜꯁꯤꯡ ꯑꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯅ ꯊꯥꯕꯤꯔꯛꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯁꯣꯔꯣ ꯑꯃꯗꯤ ꯅꯥꯝꯂꯤ ꯈꯨꯜꯗ ꯉꯔꯥꯡ ꯐꯨꯡꯌꯔ ꯑꯦꯁꯤꯒꯤ MLA ꯂꯥꯏꯁꯤꯌꯣ ꯀꯩꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ KNAB ꯑꯃꯗꯤ PDFꯀꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯁꯣꯔꯣ ꯈꯨꯜꯒꯤ ꯆꯔꯆ ꯅꯠꯇꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯅꯥꯝꯂꯤ ꯑꯃꯗꯤ ꯋꯥꯡꯂꯤꯒꯤ ꯌꯨꯝ ꯈꯔꯁꯨ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ CRPF ꯀꯦꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ NIAꯅ ꯄꯥꯏꯈ꯭ꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 3 ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯒꯦꯜꯃꯣꯟ ꯑꯃꯁꯨꯡ ꯑꯣꯛꯁꯣꯡꯕꯨꯝ ꯈꯨꯅꯧꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ CRPF ꯀꯦꯝꯗ ꯊꯣꯝꯖꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯑꯃꯨꯛ ꯍꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯤ ꯀꯦꯁ ꯑꯗꯨ NIA ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯏꯝꯐꯥꯜꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ ꯂꯣꯏꯅꯅ FIR ꯑꯗꯨ ꯂꯧꯕꯤꯗꯨꯅ ꯀꯣꯒꯅꯤꯖꯦꯟꯁ ꯄꯤꯕꯤꯅꯕ investigating officerna special code NIA2 Manipurda application ama file torakhi application aduna case aduga mari lenaba judicial docket sing case record sing court asida transfer tobinaba amasung case asigi IO oiriba Moirang police station ki officer aduda case ka mari lenaba document punama diary amasung fagatlaba polam sing sip investigation officer da piraknaba direction pibinaba sakhi special code NIA2 na May 3 criminal miscellaneous case ama register tawkibaga loinana special PP NIA na court thamkiba wafam sing ta ki loinana NIA gi application adu yengsinki special PP na court thamkiba wafam taraba tungda NIA court na thamkibadi case asi NIA na special judge NIA Bisnupur da case record punama NIA court Imphal branch office ta piraknaba haijabaga loinana thijinba hawraki Court asina makatana Moirang Police Station na lokatpa FIR number 25 close 4 2026 ka mari lainaba documents sing case diaries pamasum fagalakiba polam sing adu NIA branch office Imphal gi sip investigating officer da kusinanaba direction pikhiari masana pidana tabalisa satluba mapa ko na conviction pikhi masana poksaba masana pidana tabalisa satpani haiba nupa special judge Foxo Sanapati ki corner sagol sunumita mara lai rehna lakthokre mangna phangadaba sairak me taragani thoi lakthoklagani hari miwe eduna kumja inglisingani ga kungani thoi da masama ki masanu pibu thengthang kyar ikai khumnaba manghan bigi maralda Foxo Act section 6 ki makhada mara lai re lakthokibani kona mara lai rehna lakthokraba mi edu Sanapati district ki mapam amadagini Convict adugi mathakta sideline gi member amana inglisingani ga kungani thogi March taraga taruk thangalakpa wakat amada yumpham oiraga case lokhalakpani convict aduna maakna hek poksaba masanu pibu kumja inglisingani ga kungani thogi February thari gi kyarak hana nataba lisa satuna nupi oibigi ikai khumnaba manghan bikhi haina pali March taraga taruki nungthil pung mariga mini kullom tabada phakibani convict adu custody da wahang pong sathabada masamok mahausana yu ngauduna ta leiba misakni amasung mahakna masanu pidana tabali satkidabra khangba ngamdre ki maki mathakta Senapati police na atopa criminal case ma register tawruba tungda hauji court case adu loshindana leidi case aduna maana nongmaina kaptuna mapa hanaba hotnarubagi niyamasu Manipur Central Jail sajiwara sahi amarop lairu rehdi case adugi matana thijinbigi thabak loiraduna women police station Senapati gi women sub inspector D Paunaina convict asigi mathakta trial sathanaba inglisingani ga kunga marigi September kunga mangada charge sheet pikhalakibani Poxo Act section 6 ki makhada charge frame tawkibani case adugi trial sathabada prosecution na convicts adugi mathakta siriba maraladu asumbani haibu unava prosecution witness taraga mari document taraga taruk material exhibit court puthoraki argument hearing sathabad special PP na court convicts asip victim asigi hek apokpa mapane masu ma yu thakpi gi haina bi asina maram oiraga maki nupi na mahakpu thadolaga sakhibadagi sahi noribi masa nupi edu natabali satpa haurakibani hari
कोना मियोयदु पोक्सोगी सेक्शन 6 की मखादा मरा लेरी हैना लाथोपगा लोइना माकना फंगदब सेरागदु लाथोकनबा सेंटेंस हियरिंग मे तरागा निथुदा लेपखी हाइरिनसु पाउसदा मखातारी Manipuri singna kaidanungda Delhi gi makhong kolagi hingba pamdi amuko matam sang India government Manipur sa thariba kahen ma thong kya sina lamdamasi kangkhong saiba phibam amada thamli Manipuri singna Delhi gi makhong kolaga kaidanungda hingba pamdi haina amuko gi president Sanjoy Sarokhabam na lakthokre India government state asi sa thariba thong singa sigi mayokta ngarang amuko Oire Marol apunba Manipur amuoba kohor amadi MSEF na sinduna Kokaithel Bazar manakta ngarang pangthokibu wakat mifam amada Sanjoy Sarokhabam na hai India government sa tharakliba kahen ba thong kya sina khunai sibu kangkhong sa henduna thamli aikhoi kanagi sumikha polagi hingba pamdi masi Manipur miyam gi kholawni India gi makhada laribi state amabu asiguma kahen ba miyot mine si sathaba yabra India si democracy satpa leiwa amani habi yabra Manipur si ningtamna leirakpa leiwa amani ningtamna hingba pami aikhogi misa miyam hatnabi India government proxy war amadi state terrorism sa thai haiba mek sing khangi aikhoi muthanaba honabada India oina kaigani matam sangna na koina namthaduna thamlabasu aikhoi edumak thengna bangami khwaidigi sawa democracy satpa laibak ni haibigi marumda dictator rule salai bi India government si English ngani ge kunga mapan phawbagi manungda aikhoina soidana para tambigani aikhogi iramda mamadi aikhogi iraiba ngaknaba aikhoi puno hotnaminasi India government state asita matam sangna kangkhong sa henba amadi divide and rule policy sanaduna lamdamasigi miyamasi khamthingna awaba mayukna halaki mana makata na hai nan kamjong na thuki pa thawdo do akan mamong na kandem tawi English ngamaga samapan gani fuga mapan digi ngasi fawba India government state asita sathari ba thong asi loilam lenga amadi gi hena sathiba phibam ama oiri makoina khunai sibu tangkak naina mutatna ba khona duna lairi asigumba thawong kaya asi matam gi matung ina miyam na para tambi duna lai haujiksu makhatana para tambi gani India asi malem gi khwaidi gi sawa democracy satpa laibagni hairabasu democracy satpa gi mamitati state asida British colonial rule amadi India government sathariba thawong asi karigumba amata khena balaiti English ngani ga kungo humdogi me ahumdagi hauduna lamdam asida thokliba irang asida India government state asida awasi theng kya mayuknari basi karisu khangsin usinadana tuminna lairi irang asigi manungda misi mina yauna awasi theng kya mayuknari basi yenglaga waroisin purana basa sabu wapam amata ngasi phawba India government amadi state government na haujik phawba phongdoktri makoina tawriba thawang asidi daita yaudabani haina lawi Tampaki mafam singda operation kaya sa tharabasu singda di karisu tawduna lairi masi khonai si pumuthana bo hona bigi thawong ni habasi mayek singli India gi security force na ngak senduna suga madi nan suda lairiba militant singa si thadoktuna aikhoi gi misa miyamda attack satali masi gi sab sab maram pi gadabani haina sumangna makhada na fogdoki ngarangi wakat mi phamadura misam hatpa theorist khudak ta serak piyu Manipur muthat pa yaroi aikhoi ning tamna hingadabani kamjong disida thoklibi irang asida thiba phangdana leiriba khunja sing Manipur lenga amadi India lenga na khudak to puthokadabani proxy war tawduna misa miyam hatkano state terrorism khudak ta lepu haina thaba placard kyasu sisina khiari Mapa lebak tigi sangsilakpa kuki lalhauba sing neutralize tawgadabani UNC Kamjong district ki naga khul sing na thasi ki tarete attack sa tharakibadu Myanmar base tawba kuki militant sing na ni haina maral siraduna India government Indo Myanmar border gi ngakna foreign aggressor sing neutralize tawna bu khudak ta military action lakhat kadabani haina United Naga Council UNC na demand tawri UNC gi matungina metere ki nungalamdai pung marirom taba matamda masing yamlabu khulai matik sana paiba theory na Myanmar Maikai digi international Indo Myanmar border lansilaktuna namli wangli asang khulen amasum jet soro naga khulsingda attack sa tarakibani thawdo si tholakpadigi UNC na miyamna thajaba thamlamliba Manipur state forcing deploy tawnaba demand tori umangda yarek tuna lairiba nupi angang singa masum ahal oiraba singda khudaki oiba relief figadabane mas me tarukta security visit matungda mataw kramna lalhauba sa maromna ngangphai lansilaktuna landa sa tharakhibano haibadu akaknaba matam gi manungda thijingadabani naga gi ahal laman singna thamlamba international Indo Myanmar border gi territory da sangsilaktuna masagi maramda refugee oinabagi thawong singda tumin yengduna laithokloi haina UNC na phongdorakli
अफब मखल की खुलाइसिंग सिजिनदुना मिसमसिंग मथक्ता माथोंग मरम खांगदर नोमै कापसिनबा अमसुम युम मै थादर नुपि अंगांग अमसुम अहलसिंगबो असुप उमंग साना थनबा मदि हक्सिल खुदोंग साप फंगंदना अहिंग लेंदुना लेहली मसी येलोमी नगा मियामगी हिंगबगी हक अमसुम डिग्निटी थुगाइबने अमसुम इंडिया की सोवरेंटी द अतमदना सिंगनबने हैना यूएनसी न फोंदोरकली गवर्नमेंट की मिशनरी सिंगना मतेंग पांगबा कुकिला लौबसिंगना अफब मखल की खुलाई सिजनदुना नगा खुलसिंगबो टेरराइज तौबगी थबासी खुलमतर तौब नति दुबो मांगजौना सेम सादुना येलोमी सिंगी लम मुन्नना बो होनबगी मयक लारब खुदमने हैरी यूएनसी की मतुंग इन होकिब सही क्या आशिदा नगा सिंग इंडिया की फ्रंटियर की सेंटिनल ओइना लेप्तुना लाकली करीगुमा फॉरेन की लालौबसिंगना इंडिया की लैमाइद अकीबा अमत लैतना एटेक्स थबंगमलबदी लैवास की सिक्योरिटी अमसुम शेड्यूल ट्राइब्सिंगदा कॉन्स्टिट्यूशन पीरिबा गारंटी सिंगदा खुद थिंजिनबनी हाइना लौबु यारी इंडिया गवर्नमेंट हाउजी एक्शन लौकट तंगाई फदरी करीगुमा इंडिया गवर्नमेंट अमसुम मिनिस्ट्री ऑफ होम अफेयर्स ना नगा मिसम सिंग अमसुम मखोइगी लंथुम सिंग ngakpa ngamlaroi hairabadi Indo Myanmar ngamkhai da deploy tariba security force ngasi lauthokpiyo naga miyamna naga singi ipai puna thamlamba lama masum security ngak senabagi thabak lakhotsarage hairena su paus da makhata na phongdorakli Bengal gi anobu CM wasak pasarug yana ba khemsan Kolkata da yokri Manipur da punba phangdraba nemsa kibgen losi dikho ga loidana Kolkata da Manipur bawan yengsingkhri Hanak pangthokiba West Bengal gi mikhal da mai pak tuna BJP gi anma minister oina ngasi pangthokadoriba Sobendro adhikari gi wasak lobagi thoram saruk yana ba minister Yumnam Khemsan Kolkata yokri Manipur punba phangdraba minister Yumnam Khemsan deputy minister Nemsa Khibgena masum losi dikho puna Kolkata da leba Manipur bawan gi phibam su yengsin mina khre na pawman makhata na report tori West Bengal gi minister wasak lobagi thoram saruk yaruna bagi dama minister Yumnam Khemsan ngarang nomi jungba matung Kolkata gi dama imphal thadoki bane mana Kolkata he yoga deputy minister Nemsa Khibgena masum losi dikho ga pullaga Kolkata gi short leg ta leba Manipur bawan gi phibam yengsin ki Manipur bawan si hauki pasai English ngani gi kunga manga gi September taraga humdoida India gi Prime Minister Narendra Modi na Manipur gi Governor Ajay Kumar Balaga puna saruk yaduna sanga khibani hari